ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯡ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯈꯛꯀꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯤꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇꯅ ꯄꯥꯠ ꯃꯆꯥ ꯃꯆꯥ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯠꯁꯤꯡ ꯑꯁꯤ ꯏꯔꯦꯞ ꯂꯨꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯏꯊꯦꯟ ꯊꯦꯟꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯐꯨꯝꯗꯤꯁꯤꯡꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯂꯝꯂꯛꯀꯤ ꯁꯥꯍꯤꯡ ꯆꯥꯕ ꯁꯥ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯁꯥꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯊꯛꯇꯅ ꯑꯆꯧꯕ ꯑꯃꯗꯤ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯎꯆꯦꯛꯁꯤꯡꯅ ꯃꯍꯨꯝ ꯄꯣꯟꯖꯦꯡ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗ ꯁꯖꯤ ꯃꯆꯥ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯗꯤ ꯁꯥꯗꯥꯟꯕꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯁꯖꯤ ꯃꯆꯥ ꯑꯁꯤꯅ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯥꯠ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯖꯤ ꯃꯆꯥꯅ ꯃꯥꯒꯤ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯉꯁꯤꯁꯨ ꯄꯥꯠ ꯃꯄꯥꯜꯗ ꯆꯠꯇꯨꯅ ꯐꯨꯝꯗꯤ ꯃꯊꯛꯇ ꯈꯧꯁꯥꯗꯨꯅ ꯆꯣꯡ ꯐꯟꯗꯨꯅ ꯁꯥꯟꯅꯔꯨꯁꯦ꯫ ꯏꯃꯥꯒꯤ ꯏꯃꯣꯝ, ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯄꯥꯠ ꯃꯄꯥꯜꯗꯕꯨ ꯆꯠꯇꯨꯅ ꯍꯅꯧ ꯁꯖꯤꯛ ꯆꯥꯔꯒꯨꯝꯁꯤ, ꯐꯨꯝꯗꯤ ꯁꯩꯔꯦꯟ ꯃꯊꯛꯇ ꯈꯧꯁꯥ ꯖꯒꯣꯏꯕꯨ ꯁꯥꯔꯒꯨꯝꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯄꯂꯦꯝ ꯑꯗꯨꯗꯤ? ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕꯅꯣ? ꯑꯗꯨꯕꯨꯔꯣ, ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗ ꯆꯤꯡꯌꯥꯒꯤ ꯄꯥꯠ ꯑꯗꯨꯗ ꯏꯆꯥ ꯏꯃꯣꯝ ꯅꯪꯒ ꯑꯩꯈꯣꯏꯅꯤꯇ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯁꯥꯗꯥꯟꯕꯁꯤꯡꯅ ꯏꯃꯥ ꯏꯆꯥꯕꯨ ꯍꯥꯠꯅꯕ ꯇꯥꯟꯅꯔꯛꯈꯤ꯫ ꯁꯥꯗꯥꯟꯕꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯀꯥꯞꯂꯛꯄ ꯍꯨ ꯆꯦꯟꯕ ꯇꯦꯟꯖꯩ ꯑꯗꯨꯅ ꯅꯃꯥꯒꯤ ꯍꯛꯆꯥꯡꯗ ꯄꯥꯟꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯁꯦ ꯊꯥꯔꯝꯃꯤꯅꯦ꯫ ꯃꯪꯒꯤ ꯋꯥꯕꯨ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥꯗ? ꯃꯗꯨ ꯄꯨꯝꯕꯗꯣ ꯃꯀꯨꯃꯪꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯏꯃꯥꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯃꯣꯝ, ꯅꯪꯕꯨ ꯀꯩꯗꯧꯒꯦ? ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯁꯤꯕꯨ ꯌꯥꯎ ꯀꯩꯗꯧꯒꯦ? ꯉꯁꯤ ꯈꯛꯇ ꯁꯥꯟꯅꯕ ꯆꯠꯇꯕꯗ ꯅꯪꯕꯨ ꯁꯤꯔꯅꯤ ꯍꯥꯏꯔꯕꯣ?" ꯁꯖꯤ ꯃꯆꯥꯗꯣ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯖꯗ꯭ꯔꯦ꯫ "ꯁꯦ, ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯠꯂꯁꯤ, ꯀꯞꯄ ꯇꯣꯛꯂꯁꯤ." ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯕꯗ ꯁꯖꯤ ꯃꯆꯥ ꯑꯗꯨ ꯀꯞꯄ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯤꯡꯈꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯡ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯤꯗꯒꯤ ꯂꯦꯝꯂꯩ ꯉꯥꯁꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡ ꯑꯁꯤꯗꯒꯤꯅ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡꯕꯨ ꯐꯥꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯅꯣꯡꯃꯅ ꯉꯥ ꯐꯥꯕ ꯅꯨꯃꯤꯠ, ꯅꯣꯡꯃꯅ ꯁꯥ ꯐꯥꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯈꯥꯏꯗꯣꯛꯅꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯈꯣꯏꯁꯤꯡꯗꯣ ꯁꯥ ꯐꯥꯕ ꯅꯨꯃꯤꯠ ꯊꯣꯛꯂꯗꯨꯅ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯨꯅ ꯄꯥꯏꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯅꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯏꯇꯥꯎꯁꯤꯡ, ꯑꯩꯅ ꯍꯟꯗꯛ ꯃꯔꯛ ꯄꯥꯎ ꯑꯃ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯐꯝ ꯄꯥꯠ ꯑꯁꯣꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯃꯇꯝ ꯈꯨꯗꯤꯡꯗ ꯆꯤꯡꯗꯒꯤ ꯁꯥ ꯀꯌా ꯑꯃ ꯀꯨꯝꯊꯔꯛꯇꯨꯅ ꯁꯥꯟꯅꯩ ꯍꯥꯏꯅ ꯇꯥꯏꯅꯤ꯫ ꯁꯥ ꯐꯥꯕ ꯑꯁꯤ ꯉꯁꯤꯒꯤꯗꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯐꯥꯔꯨꯕꯅ ꯐꯒꯅꯤ ꯈꯜꯂꯤ." "ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯩꯁꯨ ꯑꯗꯨꯝꯅ ꯍꯥꯏꯅꯕ ꯄꯥꯎ ꯇꯥꯏꯅꯦ꯫ ꯁꯥ ꯃꯈꯜ ꯃꯈꯜ ꯁꯨꯕ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯈꯨꯗꯤꯡꯒꯤ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯗ ꯆꯥꯛꯇꯥꯔꯤꯕꯗꯣ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯑꯣꯏꯅ ꯍꯥꯏꯖꯤꯜꯂꯨꯔꯁꯤ, ꯑꯗꯨꯒ ꯍꯦꯛꯇ ꯐꯥꯔꯁꯤ." "ꯉꯥꯏꯈꯣꯗ ꯏꯇꯥꯎꯁꯤꯡ, ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯃꯐꯝ ꯑꯗꯣꯝꯗ ꯍꯥꯏꯖꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯅꯨꯃꯤꯠ ꯑꯁꯤꯃ ꯁꯥ ꯑꯃꯠꯇ ꯐꯥꯗꯅ ꯇꯣꯛꯄ ꯇꯥꯔꯤꯕ꯭ꯔꯣ? ꯃꯑꯣꯡ ꯌꯦꯡꯂꯁꯨ ꯉꯁꯤ ꯅꯣꯡꯃꯇꯪꯅꯤ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯨꯝꯕ ꯁꯥ ꯃꯌꯥꯝ ꯑꯃꯅ ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯅꯤꯁꯦ꯫ ꯃꯥꯡꯂꯁꯨ ꯉꯁꯤ ꯅꯣꯡꯃꯇꯪꯅꯤ꯫ ꯃꯤꯁꯤꯡꯅ ꯁꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯑꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕꯅꯤ." "ꯍꯣꯏ, ꯌꯦꯡꯂꯨꯔꯁꯤ, ꯆꯠꯂꯣ, ꯅꯪꯅ ꯃꯥꯡ ꯊꯥꯔꯣ ꯑꯗꯨꯗꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯣ ꯆꯤꯡꯌꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯆꯥꯕ ꯌꯦꯡꯅꯗꯨꯅ ꯆꯔꯣꯠ ꯍꯥꯕꯨꯡ ꯑꯃꯗꯤ ꯐꯨꯝꯗꯤ ꯃꯊꯛꯇ ꯍꯧꯕ ꯑꯋꯥꯡꯕ ꯍꯅꯧꯁꯤꯡꯒꯤ ꯃꯔꯛꯇ ꯃꯈꯣꯏꯁꯤꯡꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯈꯔ ꯈꯔ ꯍꯥꯏꯊꯈꯤꯕ ꯃꯇꯝ, ꯀꯣꯔꯤ ꯆꯦꯟꯕ ꯅꯨꯃꯤꯠꯅ ꯄꯥꯠꯀꯤ ꯏꯃꯥꯏꯗ ꯉꯥꯡꯂꯩꯅꯅ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯆꯤꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯥ ꯀꯌꯥ ꯑꯃ ꯆꯥꯛꯇꯥꯕ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯁꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯕꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯁꯥꯗꯥꯟꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯩ, "ꯏꯇꯥꯎ, ꯁꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯃꯤꯗ ꯀꯨꯝꯂꯛꯂꯤꯕ ꯑꯁꯦ꯫ ꯃꯈꯜ ꯃꯈꯜꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯅꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗ ꯊꯥꯖꯔꯨꯗꯦ, ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯦ꯫ ꯑꯩꯅ ꯄꯥꯝꯕ ꯁꯖꯤꯁꯨ ꯌꯥꯎꯔꯦꯅꯦ ꯑꯁꯤꯗꯤ꯫ ꯑꯩꯒꯤꯗꯤ ꯂꯝꯑꯣꯛꯁꯦ ꯑꯁꯤ ꯑꯣꯏꯅ ꯐꯥꯔꯒꯦ, ꯑꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯔꯒꯦꯀꯣ."
ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯩꯅꯔꯤ ꯑꯗꯨꯕꯨ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯈꯤꯕ ꯁꯥꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯁꯥꯃꯤꯟ ꯐꯪꯕꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯥꯡꯊꯔꯛꯇ꯭ꯔꯤ ꯆꯞ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯉꯛ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯀꯥꯏꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯁꯗꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯗ ꯊꯤꯠꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯀꯔꯤꯅꯣ ꯁꯥꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯆꯤꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯈ꯭ꯔꯤꯕ ꯑꯁꯤꯕꯣ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯆꯪꯈ꯭ꯔꯦ ꯀꯔꯝ ꯇꯧꯒꯗꯣꯏꯅꯣ ꯁꯤꯕꯣ ꯏꯇꯥꯎ ꯇꯥꯟꯅꯔꯒ ꯍꯦꯛꯇ ꯐꯥꯔꯨꯔꯁꯤꯔ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯋꯥꯅꯤ ꯃꯤꯠꯃꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯣ ꯉꯥꯏꯈꯣꯗ ꯅꯈꯣꯏꯕꯣ ꯉꯥꯏꯍꯥꯛꯇꯪꯒ ꯂꯨꯝꯗꯨꯅ ꯌꯦꯡꯈꯤꯁꯦ ꯑꯩꯈꯣꯏꯅ ꯂꯨꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯑꯁꯦ ꯃꯈꯣꯏ ꯁꯣꯏꯗꯅ ꯐꯪꯂꯝꯒꯅꯤ ꯑꯗꯨꯅꯅꯤ ꯃꯃꯥꯏ ꯑꯁꯤ ꯂꯩꯗꯨꯅ ꯍꯟꯈ꯭ꯔꯤꯕꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯂꯨꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯖꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯄꯥꯠ ꯃꯄꯥꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯁꯖꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯨ ꯑꯩꯈꯣꯏꯒ ꯅꯍꯥꯟ ꯃꯈꯩ ꯁꯥꯟꯅꯃꯤꯟꯅꯕ ꯆꯤꯡꯂꯛꯇ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯁꯥꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ ꯆꯠꯂꯒꯨꯝꯁꯤ ꯌꯥꯔꯣꯏ ꯃꯈꯣꯏꯗꯤ ꯉꯁꯥꯏꯅ ꯁꯥꯟꯅꯕ ꯂꯣꯏꯔꯝꯂꯅꯤ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯤ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏꯗꯤ ꯊꯦꯡꯁꯨ ꯊꯦꯡꯂꯦ ꯂꯥꯛꯄ ꯃꯈꯣꯏꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕꯁꯨ ꯐꯪꯗ꯭ꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯗꯪ ꯑꯣꯏꯔꯁꯨ ꯁꯥꯟꯅꯔꯨꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯈꯥꯡꯕ ꯉꯝꯖꯗꯦ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯈꯣꯡꯖꯤꯜ ꯑꯗꯨꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯥꯠ ꯃꯄꯥꯜ ꯑꯗꯨ ꯌꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯕꯨ ꯌꯧꯔꯕꯗ ꯁꯖꯤ ꯃꯆꯥ ꯃꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯄꯪꯂꯥꯞ ꯂꯥꯞꯅ ꯆꯠꯇꯨꯅ ꯁꯥꯟꯅꯈꯤꯅꯨꯀꯣ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯀꯨꯜꯂꯒ ꯑꯣꯏꯅ ꯅꯪꯕꯨ ꯉꯥꯏꯔꯒꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯣ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯁꯥꯟꯅꯔꯨꯒꯦꯀꯣ ꯇꯨ ꯑꯁꯣꯝꯒꯤ ꯍꯅꯧ ꯃꯇꯣꯜꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯊꯠꯇꯨꯅ ꯆꯥꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯖꯤ ꯃꯆꯥ ꯑꯗꯨ ꯆꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯃꯥꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯈꯜꯂꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯁꯤꯁꯨ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯔꯤ ꯊꯃꯣꯏ ꯑꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯅꯤꯡꯉꯥꯏꯅꯒ ꯐꯠꯇꯕꯒ ꯑꯁꯨꯝꯅ ꯁꯖꯤ ꯃꯃꯥꯗꯨ ꯈꯥ ꯑꯃꯗ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯖꯤ ꯃꯆꯥ ꯑꯗꯨꯅ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨꯗ ꯐꯟ ꯆꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯍꯥꯕꯨꯡ ꯃꯔꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯁꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯂꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯇꯥꯎ ꯁꯖꯤ ꯑꯁꯤ ꯑꯣꯏꯅ ꯍꯥꯠꯂꯁꯤ ꯆꯥꯅꯤꯡꯗꯨꯅ ꯂꯩꯕꯁꯨ ꯀꯨꯏꯔꯕꯅꯤ ꯃꯆꯥ ꯄꯤꯁꯛ ꯑꯁꯤꯗꯤ ꯍꯥꯠꯂꯒꯨꯝꯁꯤ ꯆꯥꯕꯁꯨ ꯌꯥꯈꯤꯔꯣꯏ ꯍꯥꯎꯁꯨ ꯍꯥꯎꯔꯣꯏ ꯑꯗꯨꯅ ꯇꯨ ꯎ ꯃꯈꯥꯁꯤꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯑꯁꯤ ꯑꯣꯏꯅ ꯍꯥꯠꯂꯁꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯇꯦꯟ ꯑꯗꯨꯅ ꯃꯄꯥ ꯇꯝꯗꯨꯅ ꯀꯥꯞꯆꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯔꯨꯛ ꯑꯣꯏꯖꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯇꯦꯟꯅ ꯀꯥꯞꯀꯗꯕꯒꯤ ꯃꯄꯥ ꯇꯝꯕ ꯍꯧꯏ ꯀꯔꯤꯁꯨ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯁꯖꯤ ꯃꯃꯥꯗ ꯁꯗꯥꯟꯕꯁꯤꯡꯅ ꯀꯥꯞꯂꯛꯄ ꯍꯨ ꯇꯩꯕ ꯇꯦꯟꯖꯩ ꯑꯗꯨꯅ ꯃꯕꯨꯛ ꯃꯄꯥ ꯑꯗꯨꯗ ꯌꯨꯡꯂꯝꯃꯤ ꯇꯦꯟꯖꯩ ꯑꯗꯨꯅ ꯃꯁꯥꯗ ꯄꯥꯟꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯂꯝꯃꯤ ꯃꯍꯥꯛꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯐꯨꯝꯗꯤ ꯃꯊꯛꯇ ꯍꯅꯧ ꯊꯗꯨꯅ ꯆꯥꯔꯤꯕ ꯁꯖꯤ ꯃꯆꯥ ꯑꯗꯨꯅ ꯇꯥꯔꯝꯃꯤ ꯃꯃꯤꯠ ꯑꯗꯨꯅ ꯍꯟꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯁꯖꯤ ꯃꯆꯥ ꯃꯥꯁꯨ ꯑꯃꯨꯛꯇꯪ ꯈꯣꯡꯏ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯐꯥꯖꯤꯜꯂꯤ ꯑꯩꯅ ꯑꯃꯨꯛ ꯈꯣꯡꯂꯕꯗꯤ ꯁꯗꯥꯟꯕꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯋꯥꯏꯗ ꯊꯩꯖꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯁꯖꯤ ꯃꯆꯥ ꯑꯗꯨ ꯍꯥꯕꯨꯡ ꯑꯃꯒꯤ ꯃꯔꯛꯇ ꯊꯩꯖꯤꯟꯗꯨꯅ ꯁꯗꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯍꯦꯛ ꯊꯣꯛꯂꯦ ꯏꯇꯥꯎꯁꯤꯡ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯑꯩ ꯆꯥꯛ ꯈꯪꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯔꯕ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥꯕꯨ ꯊꯥꯡꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨꯕꯨ ꯁꯖꯤ ꯃꯆꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯇꯔꯪ ꯂꯥꯏꯖ ꯁꯤꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏ ꯄꯨꯝꯕꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯖꯤ ꯃꯆꯥꯗꯣ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯈꯥꯡꯖꯔꯝꯃꯤ ꯁꯖꯤ ꯃꯆꯥꯗꯨꯅ ꯌꯥꯝꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯁꯗꯥꯟꯕꯁꯥ ꯅꯈꯣꯏꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯂꯦꯝ ꯏꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨꯒꯨꯝ ꯃꯆꯥ ꯑꯩꯒ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯒꯨꯝ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯁꯨꯁꯤꯡꯒ ꯁꯦꯠꯅ ꯈꯥꯏꯅꯕ ꯑꯣꯏꯌꯨꯀꯣ ꯑꯗꯨꯒ ꯉꯁꯤ ꯃꯆꯥ ꯑꯩꯅ ꯏꯃꯥꯕꯨ ꯀꯥꯏꯅꯕꯒꯤ ꯐꯪꯂꯤꯕ ꯃꯩꯆꯥꯛ ꯑꯃꯗꯤ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯕ ꯑꯣꯏꯌꯨꯀꯣ
Saji macadu pat asida phumdi marak asida mamabu ningsingduna adumak leikirami. Namit kharanigi matongni ngasidi numidang matam asida nahan lakiba sadanba sing adugi manungdagi sadanba amakhak pat adomda laklami. Mahakna khali. Nahandi itang mayam amaga loinaduna sadanba chatbana sasu amadagi hena phaba ngamhaude. Ngasidi ithantasu chatlabanina aragwa sa makai aina oina loina halake. Aduga aigi loina oirake. Wakhalda si khanduna nupado pat adu tamna laklami. Mahakna pat manag yaurakpa dawaida manaton aduda kariguma manam amanam lai. Manaton do amuk susu singkhatuna nami. Manam sibu karino. Tubila hing manambu oiribra. Soidana oigani. Hais. Mafam asida lairenga leiba jala. Nupado mamit adu koy leiduna akoiba aduda yenglami asam yenglakpana pat amadagi lairen amatamna kakalagliba adubu urami. Madubu ubada mahakti pakhatpana loikre. Lairenini asidi. Asi hairaga nupa adu kanna chenkhirami nupa adu mayum yauri. Mayum hek yaubaga masado leibang makhada dam tumthakre. Aduga masado asum chawthoraklami mamai thangdadi masado chawbai henmanlakpana maram oiraga pokhaiduna sikhirami. Ine magi sibu kamdaubu layong oibujano. Mahakpo kada da chalubage. Siriba nupa adugi mamana ngasai waida thang ten paiduna pat ka tainaba chingkhong adomda sa pharuni haina sakhibani. Aduga yumda hek halakpaga masa ase asum chawkhulei. Aduga siriba asini. Telliba miyam aduna haini. Adudi mafam adomda leiba pasing aduda lairen amadi soidana leire. Lairen adubu mahakna soidana thengnaramlagani. Adunani masa ase chawthoraklaga siribase. Ahal nupa amana adudi angangsing nakhoina sadanba chatpa tarabasu mafam adomdadi khak chatlaganuko. Pat aduda lairen leire. Lairen bu thengnarabadi nathwai ado soidana manglagani. Aduna chatlaganu. Asumna matung tarakpa namitagidi mafam adomda sadanba mi amatana chatnakhidre. Asumna matam khara haujenkraba matongni pat asida azawa lairen ama lekhibana mafam asomda taibang mi kana amana nga phaba sa phaba amata laknadre. Aduna mafam ase yarau sa kayagi sanafam oirami chingdagi kumlakpa sa kayana pat asigi mapalda chaktaduna sanarami. Makhoi sing asigi manungda nongdam thirabi saji macha adusu yaurami. Mahakti tumina adumaglei mafam aduda mataroi sing amadi atay atopa sa sing na tawriba sing adubu yenglami. Sangai masa amana saji mabu yengduna. Ita, karigino nangna namit kudingi ungduna tamaririba dubo. Ita, nongdam tibi aigidi kalem panthauso amata laitido. Mafam asimaktadani taibang miyoibana aigi mabu minungsilaitana hatokpikibado. Aduna mafam asidagiso hindokningdre ai. Se wakhaldo ka hena su khanjiluragano adugi saruk aikhoiga puna sanaruse. Aidi sananingdre sananingba karisu phawdre. Makhoi mayamdu saji macha asigi mataw asibu ubada yamna nungaijaramde. Mahaki mapungning asibu kananaso themjinbiba ngamlamde. Sa amana hairei. Saji macha nangidamak taibang sema mapumana nanga janajaba misak ama thabirakba oirasanu. Asi hairaga makhoi singa do chanakhre namit kharanigi matongni khul aduda angang ama mangkhre haina koithi thinarami. Angang adugi mama aduna kap lauduna machanupibu kauduna thirami. Imagi bema nganthoibi nangbu kadaida leibage. Miyam changduna angang adubu thirami adubu thiba yaba thirabasu phangba kaubudi leiramde. Somdana pat manungda leiba matik leiba lairen asena nupi amagi saktamda langwalaga khul adu tamna chatuna angang asibu kauthoklami. Lamhang aduda angang asibu kauthoktuna patamna puraklami. Lairen na onba nupi aduna angang adubu yengduna hairei. Tu, asigi pat asida phumdi mayam ama leiriba ase. Phumdi sing asigi marakta saji macha ama leibani. Saji macha mahaki mamabu nangbu pokpa panthauna hatokpikhido. Mafam asida taibang mi kana amata changbadi ngamdrabani. Adubu saji macha asigi mata osibu yengba ngamdraduna aina nangbu kaubani. Mafam asida nanga saji macha asiga punna leiminauko. Aduga aidi lairen onduna
ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯛꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯔꯦꯟ ꯑꯣꯟꯊꯣꯛꯇꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯏꯔꯣꯟꯅꯨꯡꯗ ꯑꯗꯨꯃꯛ ꯀꯨꯝꯊꯈ꯭ꯔꯦ꯫ ꯉꯥꯟꯊꯣꯏꯕꯤ ꯆꯍꯤ 5-6ꯇ ꯁꯨꯔꯤꯕꯤ ꯑꯉꯥꯡꯅꯤ, ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯐꯖꯅ ꯈꯪꯂꯕ, ꯉꯥꯡꯕ ꯍꯩꯔꯕ ꯑꯉꯥꯡꯅꯤ꯫ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯌꯥꯏ ꯂꯩꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯅꯧꯁꯨꯝꯈꯤꯕꯅ ꯉꯥꯟꯊꯣꯏꯕꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯄꯥꯠ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯄꯥꯠ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯕ ꯍꯤꯁꯤꯡ ꯄꯥꯠꯄꯥꯟꯗ ꯈꯥꯝꯗꯨꯅ ꯊꯝꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯅꯗ꯭ꯔꯕꯅꯤꯅ ꯍꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯄꯥꯠ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯐꯨꯝꯗꯤ ꯃꯊꯪ ꯃꯊꯪ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯅꯤ ꯁꯖꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯤꯕꯁꯨ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅꯅꯤ ꯉꯥꯟꯊꯣꯏꯕꯤꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ꯫ ꯄꯥꯠ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯁꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯁꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯉꯥꯟꯊꯣꯏꯕꯤꯅ, "ꯍꯥꯗ ꯌꯥꯔꯧꯁꯥ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇꯕꯨ ꯍꯪꯒꯦꯗꯣ? ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯑꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯦ ꯏꯔꯦꯞ ꯀꯌꯥ ꯌꯥꯝꯅ ꯂꯨꯒꯦ ꯍꯥꯏꯕꯁꯨ ꯈꯪꯖꯗꯦ꯫ ꯌꯥꯔꯧ ꯅꯪꯅ ꯈꯪꯂꯕꯗꯤ ꯀꯔꯝꯕ ꯃꯄꯥꯗꯅ ꯂꯨꯏ, ꯀꯔꯝꯕ ꯃꯄꯥꯗꯅ ꯊꯦꯜꯂꯤ ꯍꯥꯏꯕꯗꯣ ꯇꯥꯛꯄꯤꯌꯣ"꯫ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯒꯤ ꯋꯥꯐꯝꯗ ꯃꯔꯧ ꯆꯥꯎꯕꯤ ꯁꯥ ꯑꯁꯤꯅ ꯂꯥꯟꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯨ, ꯑꯁꯣꯝꯒꯤ ꯃꯥꯏꯀꯩ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕꯅꯦ, ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯁꯤꯅ ꯏꯔꯦꯞ ꯌꯥꯝꯅ ꯊꯦꯟꯕꯅꯤ꯫ ꯅꯪꯅ ꯂꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯣꯝꯒꯤ ꯃꯥꯏꯀꯩ ꯑꯁꯤꯗ ꯑꯣꯏꯅ ꯂꯥꯟꯕꯤꯌꯣ"꯫ ꯁꯥ ꯃꯥꯅ ꯑꯔꯨꯕ ꯃꯄꯥ ꯑꯗꯨꯕꯨ ꯑꯊꯦꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯗꯨꯅ ꯇꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯕꯤꯗꯤ ꯁꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗ ꯊꯥꯖꯔꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯀꯨꯝꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝ ꯑꯁꯨꯝ ꯀꯨꯝꯂꯛꯄꯅ ꯃꯍꯥꯛꯅ ꯀꯨꯝꯂꯤꯕ ꯃꯄꯥ ꯑꯗꯨ ꯏꯔꯦꯞ ꯂꯨꯕ ꯍꯦꯟꯃꯟꯈꯤꯕꯅ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯑꯔꯨꯕ ꯄꯥꯠ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯌꯥꯔꯤꯛꯄꯤ ꯁꯖꯤ ꯃꯆꯥ ꯑꯗꯨꯅ ꯂꯥꯏꯖꯅꯨꯡꯗ ꯐꯟ ꯆꯣꯡꯊꯗꯨꯅ ꯇꯥꯏꯕꯪ ꯃꯤꯃꯥꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯅꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯁꯥꯕꯨ ꯃꯈꯨꯠ ꯆꯟꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯌꯥꯔꯧ ꯁꯥ ꯃꯥꯅꯗꯤ ꯇꯥꯏꯕꯪ ꯃꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯗꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯁꯖꯤ ꯃꯆꯥ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯀꯣꯟ ꯇꯝꯅ ꯄꯨꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯁꯖꯤ ꯃꯆꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ, "ꯏꯇꯥ, ꯏꯇꯥ ꯍꯥꯏꯅ ꯀꯧꯒꯦꯀꯣ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ?" "ꯍꯣꯏ, ꯑꯩꯁꯨ ꯅꯪꯕꯨ ꯏꯇꯥ ꯍꯥꯏꯅ ꯉꯁꯤꯗꯒꯤ ꯀꯧꯔꯒꯦ꯫ ꯑꯩꯗꯤꯅꯦ, ꯇꯨ, ꯑꯥꯗ ꯎꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯐꯝꯁꯤꯒꯤ ꯄꯥꯠꯇ ꯂꯩꯕ ꯂꯥꯏꯔꯦꯟ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯗꯨꯅ ꯄꯨꯔꯛꯄꯅꯤ, ꯑꯗꯨꯒ ꯅꯪꯒ ꯏꯇꯥ ꯑꯣꯏꯅ ꯇꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ"꯫ "ꯑꯣ, ꯑꯗꯨꯗꯤ ꯐꯔꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯏꯇꯥ ꯑꯣꯏꯔꯁꯤ꯫ ꯅꯪꯁꯨ ꯇꯥꯏꯕꯪꯂꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯒꯅꯨ꯫ ꯎꯃꯪ ꯑꯁꯤꯗ ꯑꯩꯒ ꯄꯨꯟꯅ ꯏꯇꯥ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯁꯤ"꯫ ꯉꯥꯟꯊꯣꯏꯕꯤꯁꯨ ꯋꯥꯐꯝ ꯑꯁꯤꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯁꯖꯤ ꯃꯆꯥ ꯑꯁꯤꯅ ꯎꯃꯪ ꯑꯗꯣꯝꯗ ꯉꯥꯟꯊꯣꯏꯕꯤꯕꯨ ꯄꯨꯁꯤꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ "ꯇꯨ, ꯑꯁꯣꯝꯒꯤ ꯂꯝꯕꯤ ꯑꯁꯤꯗꯅ ꯌꯥꯝꯅ ꯁꯨꯞꯄ ꯎꯃꯪ ꯂꯩ, ꯑꯗꯨꯒ ꯁꯣꯝꯒꯤ ꯂꯝꯕꯤ ꯑꯁꯤꯗꯅ ꯑꯆꯧ ꯑꯆꯧꯕ ꯄꯥꯠ ꯀꯌా ꯑꯃ ꯂꯩꯔꯤ꯫ ꯄꯥꯠ ꯑꯁꯣꯝꯗꯗꯤ ꯑꯩꯈꯣꯏꯗꯤ ꯀꯌా ꯆꯠꯂꯨꯗꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯕꯗꯤ ꯃꯐꯝ ꯑꯁꯤꯋꯥꯏꯗ ꯈꯛꯇꯗꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯐꯝ ꯑꯁꯦ ꯁꯗꯥꯟꯕꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯆꯪꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯠꯊꯣꯛꯂꯤꯕ ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯍꯦꯛ ꯂꯩꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯅ ꯆꯪꯂꯛꯄ ꯉꯝꯈꯤꯗ꯭ꯔꯦ"꯫ ꯁꯖꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯉꯥꯟꯊꯣꯏꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯂꯥꯏꯔꯦꯟ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯐꯅ ꯀꯟꯅ ꯉꯥꯛꯄ ꯇꯥꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯣꯏꯗꯅ ꯆꯪꯂꯛꯈꯤꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯊꯥꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯃꯈꯣꯏ ꯄꯨꯝꯕꯅ ꯆꯪꯂꯛꯄ ꯇꯥꯔꯕꯁꯨ ꯅꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯆꯠꯈꯤꯒꯅꯨꯀꯣ꯫ ꯑꯩꯒ ꯄꯨꯟꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯁꯤ"꯫ "ꯍꯣꯏ ꯏꯇꯥ, ꯏꯇꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯠꯂꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ꯏꯇꯥꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯒꯗꯣꯏꯅꯤ"꯫ ꯁꯖꯤ ꯃꯆꯥ ꯑꯁꯤꯅ ꯉꯥꯟꯊꯣꯏꯕꯤꯕꯨ ꯎꯃꯪ ꯃꯅꯨꯡꯗ ꯍꯧꯕ ꯍꯩ ꯔꯥꯁꯤꯡꯕꯨ ꯍꯦꯛ ꯍꯦꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯃꯐꯝ ꯃꯐꯝꯁꯤꯡꯗ ꯄꯨꯗꯨꯅ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡ ꯑꯗꯨꯒ ꯃꯁꯛ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯉꯥꯟꯊꯣꯏꯕꯤꯁꯨ ꯁꯥꯁꯤꯡꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯣꯜꯁꯨ ꯈꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯛꯄ ꯑꯁꯤ ꯆꯍꯤ ꯑꯃ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯈꯣꯏꯅ ꯄꯥꯠꯀꯤ ꯐꯨꯝꯗꯤ ꯃꯊꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ
makhoi ani di pakthaduna lotuna lekhirami. Ahal oiraba nupa amakhakna masada aki tuzungba amata phaudana jingyagi pat adu tamna laklami. Pat aduda achauba lairen lei haiba sisu mahak khanglami. Lairen asibu tanaba haiduna laklibani. Asum lakpana hojikti pat adu yaurami. Pat manung aduda kunduna sathuptuna leiba lairen do taibang minam namlakpadagi mamit adu pangthoktuna lairai tamna kakhalei. Taibang mi amana magi mamangda leptuna leiriba adu uri. Nupa ahal aduna so lairen adubu urami. Lairen aduna lakliba nupa adubu yengduna. He taibang mi yoiba. Mafam asida taibang mi amata sanglakpa yade haiba asi nang khangdabra. Nang na ikaifam asida sanglakdabanina. Nang bu hauze ina hatpa tare. Lairen asina hairibo wafam asibu tarabada ahal nupa aduna kumlei. Kari, nang na ibu hatokadoriba. Asi hairaga nokthore aduga makha tare. Nang na pat asigi irol nungda kunduna leisin kibana. Mafam asida taibang mi kana amata bu changbang ngamnadre. Nga phaduna sa phaduna hingnaramba kaya adusu loina toknakre. Adabu madu pumba aina amuk tahongani. Nangbu oina aina hatkani. Asi hairaga nupa hal asina manakta hoba napigi maton amabu patthali aduga laimai aduda yungsilami. Lairen adubu yengduna amuk makhata na hairi. Tu aina yungliba napi asina karigumba matol chongduna hingba thoklabadi nangna ibu hatpa ngamba sakso. Aduga aina yungliba napi asina karigumba sikhiba kangkhiba thoklabadi aina nangbu hatpa saklagi. Mafam asidagi nahak masi amata lengba yarai. Napi maton asina mayol chonglakpa ngaiduna leigadabani. Asamna hairamlaga ahal nupa ado mayumaikai da chatkirami. Lairen dudi nupa aduna yunglamba napi adugi manakta lengdana adumak leirami. Nongmagi napi matol adudi nungsagi yaklaba maisa aduna yaibada adumak kangsinduna mangkhirami. Adubu lairen adudi napi aduna maton chonglakpa ngaiduna adumak leirami. Chahi kharagi matongni napi adudi amuk hana mayol chonglakhidre. Mayol chonglakpa ngaiduna leiba lairen do mafam adumaktada masadu asum kangsilaklaga sikhirami. Asamna lairena magun ngakpada ifut kaduna sikhirami. Masigi matungdagidi khulaikai aduda leiba nupa naha makhaido khutta khusu khulai suna painaduna chingtamna patamna lakpa haunarami. Haujiti lairen adusu sikhrabani mafam aduda changbada karisu tawrakhidre. Taibang mina aduna changlakpa asi saji aduga nganthoibigena su khanglami. Haujikti saji su chawba sare pharami aduga nganthoibi su laisa mapung pharami. Saji na nganthoibi bu yengduna ita mafam asida taibang mina na haunana sadan ba mulakle. Makhoina aibusu hapikhragani aduga ita busu phaduna pubikhragani. Aduna ikhoyani asomgi apakpa pat adomda oina thawai hingnaba chengkhrasi. Hoi ida adumna tawrasi. Taibang mina aibu urabadi soidana phakhragani. Aidi itabu thadokuna chatpa ngamjaroi. Aduna chalhaurasi. Asi hainaduna makhoi ani ado makai adomda chenkhirami. Matam asida saji asina umang aduda leiba sa singda hairami. Umang asida leiba sa makai haujikti taibang miyoibana amuk na haunana mafam asida laktuna sadan bahaurare. Aduna mafam asida nakhoi bumba amuk hana chatlaganu. Nathoi hingnaba makai amaramda chanakhro. Sa singado saji asina hairiba sigi matung inna mafam adu thadoklam atopa mafam amaramda loina chatnakhirami. Haujikti sadan basing aduna jing aduda pat aduda sadan balakpada sa ama phauba thengnaba ngamlamdi. Nganthoibi amadi saji macha anido mafam chaba amada punna leiminarami. Mafam asida leiba asi namit mari mangani sujinkhirami. Ita umakhong asida aikhoi ani sanase. Kari sanase haino se pat mapal asida oina kum aduga aina ising jaisinbirake. Pat asida kumbada kari su tawraidro. Tawroi ai leiribasidi. Asi hainaduna makhoi anido pat mapal aduda kumduna ising jaisinaduna sanarami. Mafam asida harau na makhoi ani sanarami. Namit kharanigi matongda ikhang khangaudana mafam madomda sadan bakangbu khara laklami. Madubu urabada makhoi anidi mathamoy do pakhatpana loirami. Mafam chaba amada pakthaduna lumduna leirami. Sadan basing aduna mafam aduda koilei leiduna karigumba ama yenglamlaga mafam adu thadoktuna thuna amuk chatkirami. Makhoina thirakliba asi makhoigi khuldagi mamangagi matam amada
ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯕꯤ ꯑꯃꯗꯤ ꯁꯖꯤꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯆꯠꯈ꯭ꯔꯤꯕ ꯃꯈꯣꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯐꯝ ꯑꯗꯣꯝꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃ ꯂꯥꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯉꯥꯟꯊꯣꯏꯕꯤ ꯑꯃꯗꯤ ꯁꯖꯤ ꯃꯆꯥꯗꯣ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫